ꯈꯣꯏꯒꯤ ꯍꯟꯗꯛꯇ ꯁꯨꯏ ꯅꯧꯅ ꯇꯣꯜꯕꯨꯡꯗ ꯃꯤ IDP ꯁꯤꯡ ꯃꯌꯨꯝ ꯍꯟꯖꯤꯜꯂꯕ ꯇꯨꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯋꯥꯍꯪ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯃꯗꯤ ꯉꯥꯅꯨ ꯀꯣꯟꯗꯁꯨ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯕꯣꯝꯕꯨꯂꯥꯅꯤ ꯍꯥꯏꯕ ꯕꯣꯝꯕꯨꯂꯥ ꯀꯥꯞꯄꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯦꯡꯉꯛꯄ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯒ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗꯒꯤ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯤꯕ꯭ꯔꯥ ꯅꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯑꯃꯨꯛ ꯁꯥꯟꯇꯤꯁꯦ ꯍꯟꯖꯤꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ IDP ꯁꯤꯡ ꯃꯌꯨꯝ ꯍꯟꯖꯤꯟꯅꯕꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤꯗ ꯉꯥꯏꯔꯤ ꯉꯥꯅꯨ ꯀꯣꯟꯗ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯗ ꯉꯥꯏꯔꯤ ꯇꯣꯔꯕꯨꯡꯗ IDP ꯁꯤꯡ ꯍꯟꯖꯤꯟꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃ ꯀꯥꯞꯊꯔꯛꯈꯤꯗ ꯉꯥꯏꯔꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯤꯌꯥꯔ ꯃꯅꯨꯡꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯪꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯑꯦ ꯍꯥꯏꯔꯒ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔꯒꯤ ꯄꯤꯌꯥꯔ ꯃꯅꯨꯡꯁꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯌꯥꯔ ꯂꯩꯕ ꯇꯥꯔꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯊꯝꯃꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯗ ꯇꯝꯄꯥꯛꯇꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯦꯛꯇ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯦ ꯔꯤꯌꯦꯂꯤꯇꯤ ꯃꯣꯏꯒꯤ ꯑꯦꯛꯁꯟꯁꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯦ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯅꯣꯡꯃꯩ ꯐꯥꯅ ꯈꯨꯠꯂꯥꯏ ꯐꯥꯅ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯦꯛ ꯄꯥꯜꯂꯒ ꯅꯣꯡꯃꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯐꯥꯕ ꯂꯦꯞꯇꯦ ꯍꯥꯏꯕ ꯑꯗꯨ ꯆꯤꯡꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯦ ꯐꯣꯔꯦꯟ ꯑꯦꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯦ ꯇꯛꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯇ ꯊꯝꯕ ꯑꯗꯒꯤ IDP ꯁꯤꯡꯅ ꯇꯣꯜꯕꯨꯡꯗ ꯄꯒꯣꯛꯇ ꯂꯩꯀꯥꯏꯗ ꯇꯣꯜꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯥꯕꯜ ꯂꯩꯀꯥꯏꯗ ꯆꯪꯕ ꯃꯇꯝꯗ ꯆꯪꯕ ꯅꯣꯡꯉꯥꯟꯕꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯗꯤꯁꯦꯝꯕꯔ 16ꯇ ꯑꯗꯒꯤ ꯀꯔꯤꯅꯣ ꯃꯥꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯁꯦ ꯆꯤꯡꯗꯅ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯄ ꯇꯝꯄꯥꯛꯀꯤ ꯃꯤꯗꯅ ꯁꯨꯝ ꯆꯦꯛꯁꯤꯟꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯜꯒꯤ ꯉꯥꯅꯨ ꯀꯣꯟꯗ ꯑꯗꯒꯤ ꯀꯨꯀꯤ ꯃꯦꯔꯤꯗꯤꯌꯟꯁꯤꯡꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯅ ꯕꯣꯝ ꯂꯪꯁꯤꯜꯂꯛꯇꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯁꯣꯛꯇꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯩꯈꯣꯏ ꯂꯥꯌꯦꯡꯗꯅ ꯀꯟꯅ ꯂꯥꯌꯦꯡꯆꯠꯊꯔꯤꯑꯕ ꯑꯗꯒꯤ IDP ꯁꯤꯡ ꯑꯁꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯒꯣꯚꯔꯅꯔꯅ ꯄ꯭ꯔꯣꯃꯤꯁ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯕꯅꯤ ꯀꯌꯥꯔꯛ ꯃꯥꯒꯤ ꯄꯤꯈ꯭ꯔꯕꯅꯤ ꯑꯌꯥꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯋꯥ ꯇꯥꯟꯅꯔꯨꯔꯦ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯌꯔꯁ ꯗꯦ ꯃꯅꯨꯡꯗꯁꯨ ꯃꯥ ꯗꯦꯜꯂꯤꯗ ꯂꯩꯔꯨꯔꯦ ꯑꯗꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯉꯔꯥꯡ ꯅꯍꯥꯟꯁꯤꯁꯨ IDP ꯁꯤꯡꯅ ꯖꯅꯋꯥꯔꯤ 31 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯄ ꯀꯠꯊꯣꯛꯄꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯒꯤ ꯑꯊꯧꯕꯅꯒ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅꯒ ꯂꯝꯖꯤꯡꯉꯀꯥꯟꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯕ ꯒꯣꯚꯔꯅꯔꯗ ꯎꯅꯈꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯁꯦ ꯖꯅꯋꯥꯔꯤ 31ꯁꯦ ꯑꯩꯈꯣꯏ ꯌꯦꯡꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯗ ꯃꯁꯤꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯕ ꯆꯤꯟꯗꯗꯤ ꯐꯖꯕ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ Assam Rifle Sina Resurgent Manipur Framework for Stability and Sustainable Growth Haiba Hiram Sida Northeast Ki Seminar Ona 2026 Ki Seminar Ona City Convention da Governor na Panghoki Governor na Athoy Mitunglen Oraga City Convention da Panghoki ba Seminars da Mahak na Hai Heva Akoi Manipur se Kala Sanskriti da ꯌꯥꯝꯅ ꯐꯖꯕ ꯑꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ ꯑꯣꯏꯁꯨ ꯑꯣꯏꯔꯛꯈꯤꯅꯤ ꯀꯥꯏꯅ ꯃꯥꯅ ꯑꯣꯏꯔꯕꯅꯤ ꯀ ꯍꯥꯏꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦꯕ ꯊꯤꯑꯣꯔꯤ ꯈꯛꯇ ꯐꯖꯕ ꯑꯗꯨꯒ ꯄ꯭ꯔꯥꯛꯇꯤꯀꯦꯜꯗꯤ ꯌꯥꯎꯗꯕ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗꯁꯨ ꯃꯇꯦꯡ ꯅꯤꯔꯤ ꯗꯤꯐꯔꯦꯟꯠ ꯑꯦꯖꯦꯟꯁꯤꯁ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯀꯥꯗꯦꯃꯤꯛꯁꯤꯌꯟ ꯄꯕ꯭ꯂꯤꯛ ꯂꯤꯗꯔꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯩꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯆꯪꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯦꯀꯥꯗꯦꯃꯤꯛꯁꯤꯌꯟꯁꯤꯡꯒꯤ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄꯕ꯭ꯂꯤꯛ ꯂꯤꯗꯔꯁꯤꯡꯒꯤ ꯑꯗꯒꯤ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯇꯦꯡ ꯆꯪꯏ ꯍꯥꯏꯅ ꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ
commandant အခွင့်အရေး IGP လာခဲရနကလမ်းကြီးငါကနမခွင့်ငရန်စေ North East က seminar နာ session အဟုံထုတ်နာနေလေမရှိတဲ့ခွင့် Manipur University က professor ရှင် adagi IRS bandana naurem adagi army ki lieutenant general sing IGP sing yaw yam kumna nai na ge ba do makoi na theory khata di yam phaja na nai na he ba makoi na nai na ri ba seminar ngarang gi city convention da to gi ba che national paper sing da foreign paper sing da phongbo matom da di Manipur se achuki mate na langak pa state amo hangad ne ha ba utta khoi kana to khoi ut loina mit ut sai ba ka hai do ma khoi na khoi asigum ba acho ban nam tha mo to do ri ban ha ba aduga hajik pa li ba governor shiso Manipur bu machet ta na thugai ba lak pa Jammu Kashmir machet ta na thugai ram ba yam na hai sing ba Home Minister Amit Shah ki khucha bene ha ba hajik pa li ba chief secretary IGP singa se Jammu Kashmir da machet ta na thugai ram ba okhai ram la ko do ngasi amo Manipur da okhai ba la ko ngatni yar ko singa se khoi lai khusang bigi Delhi ki lai khusang bigi makhut adagi kurak ki ina lai saba kanbu khoi langjen mana da ba miyami mahutsin ba langak ko singa siga mana ra kanda khoi kurak ki I lai sara da Manipur singa ti kangau na ba tanglu lai ta han da ba tang khong sai ba state mo hel la ha ba ma khoi na khan la do ni theory khatat phaja ba aduga ngarang city convention da naina khri ba hai khri ba maya ma city khoi ki yam phaja ba ngap ni miyami mateng lo raga security force na to ba ma khoi ki contribution sing academic sing adigi public ki leadership ki phaja ba ma khoi na theory do utho kan da di Manipur se yam na chaning ta ba ing ta pa lai ba ma oina state mo na foreign da di mapan da ma khoi u hin gani ha ba aduga manung da na ma khoi na sanari ba mai tei sing asi bu nam thana ba khot na ri ba lam hen tu hela ba kuki melete su sing si da khangna ma khoi na thado kan da kali da mak da ngarang han da nganu kon da saitoli nganu kol da coming operation nomai lang silakwa bomb kapchilakwa missile kapchilakwa ma khoi na pha ba ngam de no coming operation tora khudak ta moi pha ba yai kai du ta moi khangna Indian security force nga to minute lai toibe kari gino dagi December ki ta tarukta mayum da hanjen ba da ngari ba tobung sabol lai ta da lai ba IDP singa dugi da bomb lang silaktena mayum da nomai ka ma kapchilak ko machine khana kapchilak pa matom da ma khoi ne coming operation tora pha ba di kari kai ge ba do ma khoi ne khangna India government of India singa khoi gi ma pa ma pu hakta gi loinam oram ba colony ren oram ba government of India singa khoi gi Manipur ipai pu gi ikheng tana chahi lising kya mangak lamba khoi ngam khoi sangak lamba seng la ba khoi Manipur gi lamdam asibu nam thana ba maitei singa sibu nam thana ba kuki da tong silaga proxy ma sanaraga maitei singa su nam thana ba ngasi ai khoi da ya da wahan gira ba ba ngasi maran le jada ba khoi gi mi lising hum pu hena ngasi IDP oina relief camp da khoi gi michel oina refugee na ngasi changje phom lora la helle mase kana na tholi bano makhoi gi proxy war de gini horak podi gi hona ngasi megi tang ahum gi mamang de gi Chochanpur da gym sport complex thugai hi ba de gi maitei gi kampupi da maitei leiba sing da ot nei ba de gi maitei gi umang lai harau ba da makhoi na ya de na thingak pa matom du da security force sina security matik chana thaje laga ngam bata de ngasi gi da sa se tarum ga mara la jada ba lising humpu gi matak ta ngasi Manipur gi singam su tang gi isilina usina ngasi misel oina refugee oina maitei na masagi maram da refugee oina masa sanjap pham lo dun lei ri ba kya da wahan gram no je makhoi na IDP singa sina ngasi mayum da hanjin jagre haide ba se makhoi na phajana thorang tu busunate fabric camp singda dagi sana thakna ba phajana pi bisa nomgi lupa mapu mariga paisa humpu ka pi bidu nati kaidung toiba makhoi da thopa ta de masin nungai gadra ha ba makhoi gi masa masu singda thopa di nungai gadra ha ba asupana mama mapa sing masa sing gi da mutte khan ba da charan thapang kham da ngasi lei ri sing ase makhoi sing ase IDP sing ase relief camp de lei ri bose isili nau sing ase khoi gi imari nga tane khoi isili nau nga tane makhoi cha topo lam de gi la ko na te ha se
ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯄ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡꯗ ꯈꯪꯒꯗꯧꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯕꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯍꯧꯖꯤꯛ ꯈꯖꯤꯛ ꯉꯥꯏꯔꯦ ꯆꯍꯤ ꯑꯃ ꯐꯥꯔꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯔꯥꯕꯤ ꯌꯦꯡꯒꯗꯧꯕ ꯃꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯉꯁꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯅꯧꯕ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯑꯅꯧꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯗꯧꯕꯗꯣ ꯉꯁꯤ ꯆꯍꯤ ꯐꯥꯖꯤꯜꯂꯛꯇ꯭ꯔꯤꯁꯦ ꯃꯈꯣꯏ ꯈꯟꯕ ꯐꯩ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤ ꯃꯊꯛꯇ IDPꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏꯕꯨ ꯃꯃꯜ ꯅꯥꯏꯗꯅ ꯉꯁꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯊꯋꯥꯏꯁꯦ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯀꯠꯊꯣꯛꯇꯨꯅ ꯁꯤꯕ ꯉꯝꯃꯛꯄ ꯑꯗꯒꯤ ꯃꯆꯥ ꯃꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯗꯕꯒꯤ ꯋꯥꯔꯛꯄ ꯁꯦꯟ ꯊꯨꯝꯒꯤ ꯅꯥꯕ ꯌꯦꯛꯄꯒꯤ ꯍꯦꯜꯊ ꯀꯟꯗꯤꯁꯟꯗ ꯑꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯃꯈꯣꯏꯅ ꯋꯥꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯈꯔ ꯈꯟꯊꯐꯝ ꯊꯣꯛꯏ ꯃꯁꯤ ꯆꯤꯟꯗ ꯈꯨꯠꯀ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯈꯛꯇ ꯐꯖꯕ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯌꯥꯎꯗꯕ ꯋꯥꯔꯛ ꯋꯤꯗꯥꯎꯠ ꯑꯦꯛꯁꯟ ꯑꯁꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕ ꯂꯝ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯃꯁꯤ ꯉꯔꯥꯡ ꯒꯣꯕꯔꯅꯔꯅ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯃꯗꯤ ꯐꯩ ꯉꯝꯗꯕ ꯇꯥꯔꯗꯤ ꯃꯄꯥꯟꯒꯤ ꯃꯤꯠꯌꯦꯡꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯃꯦꯒꯥꯖꯤꯟꯗ ꯑꯗꯒꯤ ꯐꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯋꯥꯍꯩ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯊꯤꯑꯣꯔꯤ ꯈꯛꯇ ꯅꯩꯅꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯁꯤ ꯊꯝꯖꯒꯦ Okay, thagachari